Leingak ki Minister MLA amasung makok thongba official nattana atoppa meeoi shingda security piriba ase athubada louthokkadabani haina Forum for Restoration of Peace ki convenor Ashang Kashar na mari leinaba singna takshilakli. Manipur Press Club ta pangthokpa pau ki meepham amada wapham ase phongdokladuna Ashang Kashar na hai Manipur ki oiriba phivam ase athubada tangdu leitaba hanjilaknaba lamdam asigi CSO amade luchingba singna honariba asida Forum for Restoration of Peace na so angamba thakta honaduna lakli. Chairak sida tongan-tonganba furup kayana khundaminariba lamdam asida kanagumbana isha-isha gi furup khakki interest da wangangbagi thabak asi tawbiganu masina furup masal gi marakta dungainadaba thorakpa yai hauzik irang asida yaudaba atai furup singdi nuksi chanana adumuk hingminari amade makha tanasu leiminanaba honari lamdam asida khundaminariba furup khudingmak nuksi chanana hingminasi haibada yadaba sing adude maraibak nushibani haiba yaroi hauzik Manipur gi phivam asida sakhakdaba khulai paiba meeoi kharana tawning-tawninba pangthokpa maongda kaisampat konjeng hazari laikai da nomai kapsinduna meeoi khara asok apan nakhankiba thodok aduna atai furuptasu akiba fawhalle thawong adu forum asina akanma maongda condemn tawi thodok adu da chenaba sing matik chaba chirak pigadabane Leingak na law and order control tawba ngamdre hairagadi surrender tawbiro hainasu Ashang Kashar na makatana phongdokhe Manipur se kalup amagi khakta nate Manipur da jati loina suna pamina ribani magi right magi hak magi lam loina leiraga leibani magi identity culture loina leiribani aduna jati amana kalup mana amada hanthadana akhoi threat tawdana leiba tarade maduna karib kodongai dasu akhoi Manipur da peaceful leiroi afaba pura roi aduna tampaki mi oigera chingi mi oigera kana oirasu kaiba yaba khanaba chainaba yaba wakai adukumba padaba oidaba adugumba karemnaba natraga mingna taba nungairoidaba wahai wata sijinaraga akhoi lebak sida amaga khana ningai chene ningai se ngasidigi tokpiro tawbironu aduga adugumba tawba mi do government na khutak da action lokhatpio haibase akhoi na madu thamjari karigumba adumba mi da government na action lokhataba taradi madu government yauraga tawbani haise akhoi na blame tawgani. Thank you.